Ngarang numidang warang pung mga makai taba aduaida Uripok Atom Laikai da laiba Angel Children Hospital da sakhangdaba singna nongmai round ani kapsilambabu yaningdaba fongdok tunangasi hospital mamangda Laikai gi mioi sing amadi hospital gi staff singaloinana wakat mifam famduna khongjang sang sinkre wakat mifam aduda Uripok Atom Laikai nupi lup ki member Nausekpam Premana hai famnaiba singna soirakpadagi ngasi miyamna waribani Ana laying sangda nongmai kapsilamagi thawong asi yaningde nungaitaba lairabasu fazana unaraga wari sanaba honasi nongmai kapsinba fu chaiba bom thamjilambagi thabak asi kudakta lepiyo khatna chainaba tawdana icham chamna wari sanaraga waroishin puraknaba honasi lan ama hojik sokna duna mioi kaya ama wanari ising ichawna amuk ka hena awaba piringai chairak asida asigumba thabak chatharakpa asi yaningde aki akhang pibagi thabak asi lepiyo haiba wafam fongdokhi Wakat mifam aduda ana laying sangda nongmai kapsilamba yaningde haibana chingba thabak flay card kaya susinaki asangba adagi nungai na ama lagba taraga su hekta kano kapi kopi dei bom langjan bisugum masin tawdabida phajana wari sanarkanda warosun porakanda yanana ba hona base si pameba koina akoina su matang khudimata su mama akoina su yamna mogi da maktani akoina ngasi lepi bache adagi akoi se mama obi akoi gi thamoi si pusu belhan bihu sine akoina haijani nge bache Orang itu kemana tu kemana kita di anan akoi manunggi oiba akoi di ngasi akoi di laikai gini ko to manunggi oiba wari di ko kaimda khangba laite moi nungai da badi lairam bayai moi kai gumba sauna bang ogera kai gumba ma haina ba khona ba adu di akoina kaimda ta re badi manung ma adu di khoi khangre adu bu khangdra ga su sugumba ma lairaga su phajana table da phamaga wari sanaga waroi sanama pora ko do koina pamjayeba aki akhang nang hanba dagi hostan habidi ana ba dagi ason ana angang no bi atana lairi bani masigi manachida mayam si gi yengbiraga haitare mayam si yengbiraga da sugumba thawdok si matungda amona thuan biganu ina akoi haijani